Hello ma'am. Ma'am ngasidiko akhoi kaithen thoga injang pile ro gi tawne ba hapta amagi chaningai gi ado hapta amagi chaningai hai je kashi yam lera aroi ba go seda yom changi ba injang bi yom changi I haira yom la I sanga yom la e ba injang pi din ti gi sida yom la e sola zu yai adum ama bi sa dum lo hai na ka ni dum ti gi lai ji bo dum hai ko ado hauji akhoi kaithen thongtore isanpa ga hoi hom ado kaithen do moi kaithen je yang ti pi e ko ado yenga ji mya video nam je ngam gadra ngam moi da khang de mi jam sin bane ngang yaw bani na ado khang de mya yemina je chalo ro silao Mayam kaithen hore ba ko kaithen hore mi sinjing moi da then je yam chaw ba kaithen te ba sumang kha chaw lai dana dum ka tane ba ko ha se yo ba hore bit ru se khaje yo ba hore lambi matai da sang ma pham ga yo le ba kaithen ji ba ge ala to chini mai le ni nuai te yam na ini yo le si sang se sini Pak mana nga sedalai re nga yam hong e aduga semayam haroi ama kaise एक ही दे दो थोड़ी सी सब्जी में है आलू प्याज कैसे दे रहे हैं कैसे मैं अब एक थे देखिए हल्ले तो पानी वन होंग तो सामंदना नोंग का तो होंगी जाना पीजे शो याम याव आलू करी करा तिनो वन नमे तो लफोई जे सिदा तांगे सिदा फोई जे पीस ड्राई थोइदा कनोने सिजे पाहम फुने बको द से सिदई खर सा खपदन पाहम ड्राई आवे सिदन लवरे तिलो मना पतरा खतले सिदि होंगे सिदि अजा खर बदि वाले अदुगा मयाम कोला जे खोंगने सि कोला जे केजी मखाइ ने बको केजी मखाइ जे दल पानी फु केजी दल पामर फुने बा अद केजी मखाइ ने तवरे याम हाव ने मोइ सि कोला जे mình có được xiên này mình cà rốt khá bí thì cái gì nữa anh không được cà rốt gì đà à cò này nó bao con tra cái gì mà khai mà bao con tra này ai đó tăng mà lại cò đấy ăn được cái lên Hawaii sang đi thế nên là Hawaii sang với bồn ngoài đấy không Hawaii sang với mặn được to mà lâu đấy to được bát tràng á đó này càng sôi xì chú già và càng sôi bồi về bắt đầu cột ba em nó mà lúc đó cô đã mày ao đi mẹ nó không phải hạt ra mà khác biệt cái Mayam si kayo ramdong mali tharoy ne tharoy yam yaw ro me
ꯊꯔꯣꯏꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯌꯦ ꯆꯪꯁꯤꯜꯂꯣ ꯀꯦꯃꯦꯔꯥꯗꯣ ꯑꯗꯣ ꯉꯁꯤꯗꯤ ꯄꯧꯋꯦ ꯅꯍꯥꯟ ꯅꯣꯡꯃ ꯌꯥꯍꯧꯕꯗꯨꯗꯤ ꯀꯨꯞꯄꯦꯕꯀꯣ ꯑꯗꯣ ꯃꯁꯛꯁꯦ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯦ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯔꯣꯏꯗꯨꯅ ꯃꯣꯠꯂꯤꯗꯅ ꯌꯥꯝꯅ ꯑꯁꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯑꯇꯩꯗꯤ ꯑꯗꯨꯝ ꯃꯌꯥꯝꯁꯦ ꯃꯃꯤꯡ ꯂꯣꯏ ꯌꯥꯎ ꯂꯩꯌꯦꯕꯀꯣ ꯃꯣꯏ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯈꯥꯎ ꯄꯨꯔꯒ ꯂꯩꯌꯦꯕꯀꯣ ꯉꯥ ꯂꯩꯔꯛꯄꯅꯦ ꯏꯆꯥꯅꯨꯄꯥꯁꯦ ꯆꯥꯛ ꯆꯥꯎ ꯌꯥꯗ꯭ꯔꯦꯕꯀꯣ ꯁꯥꯒꯠꯂꯛꯄꯒ ꯑꯗꯣ ꯉꯥꯁꯦ ꯀꯦꯖꯤ ꯑꯃ ꯂꯧꯔꯛꯑꯦ 150ꯅꯦ ꯔꯧꯅꯦ ꯁꯤꯁꯦ ꯑꯩ ꯍꯩꯗꯣꯔꯛꯑꯒꯦ ꯐꯖꯔꯦ ꯒꯖꯔꯁꯦ ꯁꯤꯗ ꯃꯅꯨꯡꯗ ꯌꯣꯟꯕ ꯂꯥꯛꯄꯗꯣ ꯑꯗꯨꯅ ꯂꯨꯄꯥ 90 ꯄꯤꯌꯦꯕꯀꯣ ꯑꯗꯣ ꯁꯤ ꯂꯨꯄꯥ 30ꯅꯦ ꯀꯦꯖꯤ ꯑꯃ ꯂꯧꯁꯜꯂꯛꯑꯦ ꯊꯕꯤꯁꯨ ꯁꯤ ꯃꯅꯨꯡꯗꯅ ꯀꯦꯖꯤꯗ ꯆꯝꯄ꯭ꯔꯥ ꯀꯟꯅ ꯀꯧꯔꯛꯏꯌꯦ ꯍꯥꯎ ꯌꯨꯝꯗ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯊꯕꯤꯁꯤꯅ ꯃꯣꯏ ꯁꯤ ꯃꯅꯨꯡꯗ ꯌꯣꯟꯕꯗꯣ ꯑꯃ ꯍꯣꯏꯅ ꯑꯗꯣ ꯂꯨꯄꯥ 90 ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯉꯔꯥꯡꯅ 30 ꯍꯥꯏꯌꯦ ꯉꯁꯤ ꯀꯩꯊꯦꯜꯗ ꯂꯨꯄꯥ 20 ꯄꯤꯔꯝꯃꯦ ꯂꯧꯁꯜꯂꯛꯑꯦ ꯏꯆꯥꯅꯨꯄꯥ ꯀꯧꯔꯛꯑꯦ ꯆꯠꯂꯨꯈꯤꯒꯦ ꯏꯆꯥꯅꯨꯄꯥꯁꯤꯒꯀꯣ ꯃꯥꯏ ꯃꯤ ꯌꯦꯡꯐꯝꯅꯦ ꯊꯣꯡꯅꯥꯎꯁꯦ ꯐꯖꯅ ꯍꯥꯡꯇꯣꯛꯑꯣ ꯐꯖꯅ ꯍꯥꯡꯇꯣꯛꯑꯣ ꯆꯠꯇꯕ ꯇꯤꯜꯍꯧꯁꯦꯀꯣ ꯃꯌꯥꯝ ꯇꯤꯜꯍꯧꯁꯦ ꯁꯤꯗ 90 ꯄꯤꯌꯦꯕꯀꯣ ꯃꯅꯨꯡꯗ ꯌꯣꯟꯕꯁꯦ ꯑꯥꯗ ꯃꯄꯥꯟꯗ 30 ꯑꯣꯏꯔꯝꯃꯦ ꯑꯅꯤ ꯂꯧꯁꯜꯂꯛꯑꯦ ꯑꯗꯨꯝ ꯃꯃꯥꯡꯗ ꯍꯥꯟꯅ ꯊꯥ ꯑꯃ ꯑꯅꯤꯒꯤ ꯃꯃꯥꯡꯗ ꯊꯥ ꯑꯃꯃꯨꯛ ꯄꯔꯦꯡ ꯍꯥꯞꯄꯁꯦ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯁꯤꯕ ꯑꯩꯕꯣ ꯆꯦꯛꯀꯟ ꯁꯔꯤꯌꯦ ꯇꯤꯜꯍꯧꯁꯦ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗꯀꯣ ꯌꯥꯝ ꯇꯥꯡꯉꯝꯃꯦꯕ ꯀꯦꯖꯤꯗ 90 ꯑꯣꯏꯌꯦ 50 ꯑꯗꯨꯃꯥꯏꯅ ꯄꯤꯔꯝꯃꯦ ꯃꯌꯥꯝ ꯑꯂꯨꯁꯤꯀꯣ ꯉꯁꯤꯗꯤ ꯑꯂꯨ ꯑꯉꯧꯕ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯍꯥꯟꯅ ꯑꯂꯨ ꯑꯉꯥꯡꯕ ꯑꯗꯨꯝ ꯆꯥꯏꯌꯦꯕꯀꯣ ꯑꯗꯣ ꯑꯂꯨ ꯑꯉꯥꯡꯕꯗꯣ ꯌꯥꯝ ꯍꯣꯡꯉꯦ ꯁꯤꯗ ꯑꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯂꯨ ꯑꯉꯧꯕ ꯑꯣꯏꯅ ꯂꯩꯔꯦ ꯀꯦꯖꯤ 30 ꯀꯦꯖꯤ ꯑꯅꯤ ꯑꯗꯨꯝ ꯂꯧꯁꯜꯂꯛꯑꯦ ꯁꯤ ꯈꯛꯇꯅꯤ ꯃꯌꯥꯝꯁꯤꯗ ꯉꯁꯤꯒꯤꯗꯤ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯀꯩꯀꯥ ꯑꯝꯇ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯁꯥꯒꯠꯂꯛꯄꯩ ꯍꯥꯎꯇ꯭ꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤ ꯑꯣꯏꯅ ꯂꯧꯔꯛꯑꯦ ꯍꯋꯥꯏ ꯈꯔ ꯆꯥꯕꯗ ꯇꯧꯔ ꯂꯩꯔꯒꯗꯤ ꯌꯥꯔꯦ ꯃꯌꯥꯝ ꯊꯔꯣꯏꯁꯤꯡꯁꯦ ꯐꯖꯅ ꯍꯥꯎꯗꯣꯏꯁꯦ ꯀꯥꯡꯍꯧꯁꯨ ꯆꯥꯅꯤꯡꯉꯤ ꯊꯣꯡꯕꯁꯨ ꯆꯥꯅꯤꯡꯉꯤ ꯑꯗꯣ ꯃꯔꯣꯏ ꯃꯄꯥꯡꯗꯤ ꯁꯨꯅꯕꯗꯤ ꯂꯩꯇꯦꯕꯀꯣ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯥꯅꯨꯄꯥꯁꯦ ꯀꯔꯟ ꯇꯥ ꯂꯩꯔꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯊꯔꯣꯏꯁꯦ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯔꯒꯦ ꯃꯁꯛꯁꯦ ꯈꯨꯐꯖꯁꯦ ꯌꯥꯝꯃꯦ ꯉꯁꯥꯏ ꯌꯣꯜꯂꯝꯃꯤꯗꯣ ꯃꯤꯁꯦ ꯄꯪꯂꯩꯗ ꯂꯩꯅꯩ ꯃꯁꯛꯁꯦ ꯌꯦꯡꯉꯨꯇꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯈꯤꯇꯪ ꯈꯦꯠꯅꯩꯌꯦ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯃꯤꯁꯦ ꯄꯪꯂꯩꯗ ꯂꯩꯅꯖꯥꯠꯅꯤ ꯇꯨ ꯃꯌꯥꯝ ꯁꯤꯒꯤ ꯂꯝꯁꯦꯀꯣ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝ ꯍꯣꯡꯉꯤꯕ ꯑꯗꯨꯒ ꯈꯔ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯁꯥꯒꯠꯂꯛꯄꯒꯤꯀꯣ ꯏꯟꯖꯥꯡ ꯅꯥꯄꯤꯁꯦ ꯌꯥꯝ ꯇꯥꯡꯉꯦ ꯍꯥꯏꯌꯦ ꯇꯤꯜꯍꯧꯒꯥꯁꯦ 50-40ꯒ ꯄꯤ ꯍꯥꯏꯌꯦ ꯑꯗꯨꯅꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯀꯔꯤꯁꯤꯡꯁꯦ ꯃꯌꯥꯡꯁꯤꯡꯁꯦꯀꯣ ꯇꯤꯜꯍꯧ ꯆꯅꯝ ꯃꯌꯥꯝ ꯊꯥꯏꯌꯦꯕ ꯑꯗꯨ ꯃꯌꯥꯝ ꯊꯣꯏꯒꯤ ꯍꯤꯡꯒꯣꯜꯗꯁꯨ ꯇꯤꯜꯍꯧ ꯃꯌꯥꯝ ꯊꯥꯕ ꯎꯔꯤꯗꯨꯅꯤꯀꯣ ꯍꯣꯏ ꯃꯥꯅꯕꯨꯗꯤ ꯄꯥꯝꯖꯗꯅ ꯊꯥꯔꯤꯅꯦ ꯑꯗꯣ ꯁꯤ ꯃꯅꯤꯡꯗꯁꯨꯀꯣ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯃꯣꯏ ꯁꯤ ꯃꯅꯤꯡꯗꯁꯨꯅꯦ ꯇꯤꯜꯍꯧ ꯃꯌꯥꯝ ꯑꯃ ꯊꯥꯏꯌꯦꯕ ꯆꯅꯝꯁꯨ ꯃꯌꯥꯝ ꯊꯥꯏꯌꯦ ꯆꯅꯝ ꯃꯔꯨꯒꯁꯨ ꯌꯥꯝ ꯐꯖꯖꯥꯠꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯉꯁꯤ ꯀꯩꯊꯦꯜ ꯆꯠꯂꯨꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯐꯔꯦ ꯉꯁꯤꯒꯤ ꯃꯇꯥꯡꯁꯤ ꯂꯣꯏꯁꯤꯜꯂꯒꯦ ꯃꯊꯪꯒꯤ ꯕ꯭ꯂꯣꯒꯇꯣ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ